Hello guys, ngasi su mayam gidamakta anaba video ma pura lakchare mayam yeng taminarse video se hawdringaida mayam aigi channel asibu anobu sambir paisina usina subscribe tobiyu support tobiyu aina video sida soikibe lan keba khudimung yawarga sunna sani nanawni khallaga ahmaktada aigi viewers sinna ngapi gani adu kui sana wa se lonjaroige video sasa hawjallage ko mayam yeng tabirase video se nawai mai khogi taton khogi adagi ama amadagi लखोचरगा सेमजब वीडियो ने अहम मक्तद लखोचगे वीडियो मयम यंग तमिनरसे अहम वीडियो लखोचगे अहम वीडियो सिदी अतोप वीडियो ने ततों कोई करी कोई वीडियो नचदे ताइनाव विदो मागी वीडियो ने अदु माना करी हाइरी हाइबदो मयम हाइजरगे अहम वीडियो से दक्षिणा देगी लुपा यांखै बौदी खाइबी आइना हाइरी को मागी वीडियो से अदु कमाई तोबनो हाइजु मागी रिएक्शन दि मिनरसे मागी हाइबु हाइदु को मयम तमिनरसे कई गुम्बदा वरन दक्षिणा तरपदो लुपा लिसिंग अहम मरी हिंदी सोई नता गले अब देख लुपा यांखै फाउ दिनै खरप येना फुन खालो या अदोय तरपदे सिंग खनजन बसा आइगी दायित्व ओयौरे लोइदी लोइरे न अदुम खनबिग्रो को फेरे यदि चलुगी के सपद मंगल ओयरो दक्षिणा के यम साउदबे इमुंग गय ओय तरगदे कोना गा दुलोन को खर के थनमो ani shu video am lakhochage ani shu video sina kari video no haibdu mayam yengam taminarse ani shu video sina taton ne beron gi video ni kamai to haibdu mo khoi ni gi video se reaction eminarse mayam sounding bare kon ndi som yang ti sapato to kai ga so ai ju ya na ba na ne ai ju por x to mang na da ga ju nang da ga to u khale mang de u de ku yao di si de di kara adu nang di kai ai na ma da bi bu di ma koi chang chang ga chang ka ma di to ra zau ne koi de ra ba ne pha la loi de khoi de kai de kai kan loi de ji na lei da ne hek da ke sa ki da si de không đúng không cái thong cái đấy nó hào đâu nó mà nó bị nó trôi xuống kia kia ba này khó không gì đâu nó mà nó bị coi luôn mình nó trôi khâu lấy sẽ lấy cái này cái làm thế à bị đâu mà mà đi cái tiền là co hay nó làm thế à bị đâu này cái này sẽ lên này ani shu video yeng khre ani shu ahum shu mu lakhochari ahum shu sina kari video no haibdu mayam yem taminarse taton ga lion gi video ni nang phangdre nupa हाइरी मोहनी से नुपी साबे की वीडियो ने को अदु कमाई तो है मोहनी की रिएक्शन में मिनरसे में अदो के तो हारो के लाइन ने हारो कई बोंग तम तम नंग फंगद्रे दो नंग फंगद्रे हा आई कोइंग दे कोइ द्रे ओ कोइंग दे कोइ दबा माना थुंगान द्राम ता दोइ दोइ लागा लुम नि सिना नि खंग मोय कनाना कनाना ओइ दुइ नो कनाना लुमी बन कोंदा कनाना ता गासे यिम नग चंगी कनाना हाइसे मी लै कनाना कोना खंगनी lấy được bao nhiêu cái gì mà lấy đến năng tập tới bảo sát rằng mà ta mang rồi đó coi đi nông xin này đấy em nè anh Hàn chú cái nó sẽ phim sẽ lùi biết mà sao 3D hình như sẽ có bao giờ anh sẽ làm đâu bả anh sẽ làm đâu ôi ôi năng hay xin đâu thì शुभ मुला को चरी मरी शुभ सिना को की लायन का नवबो मै की वीडियो ने अदु कमाई तो है दु मैम येंग तमिनर से हजिक की मौसी रेन दंगाउ जई हाई को अदु कमाई तो है दु रेन दंगाउ जई से कमाई तो है दु मैम येंग तमिनर से मोहनी की वीडियो Bima, saya tahu macam mana khang dia habis. Nama kising gue yang dekat teruk kang lau kang model loi ini. Saat ini ini dah gue sudah mulai tapi nanti aku tanding gitu, tahu nggak? Nanti aku tanding dia habis. Ini macam khang dia apa? Mama ini sih terus tu mana masih dia sudah phone meter lain ni masih. Ma papi jangan gitu. Dari siapa ni? Kayak ni kayak bukan gitu mama ini. Mama ini si gom yang gom panjang lagi mana sekali loi pak. Nama macam khang dia apa? Kali khang dia pak. Loi bukan nama nama. Nama ini sih, kuingin tu nak. Kau nak apa? Ayo. Ayo kami nak. Ayo hendak saya no. Manga subuh mula khosai manga subuh sina beron ga nawba mai gini sisu kamai to have ma yengam taminar se highway in banupa hai ko highway in banupa se kanano karam mano have do ma video se yenga khaminar se ko yeminar se 오, 타박타 파워, 레게, 타박타 파워. 타박 뱅가랑 나는 아유 나 하고가 와이 싱가 치트나 라이 더마이가 타는 싸고 동 더래는 사이드 더 베이지 라카니 마탐코, 얌 럭시나 가노. 아이 타박 작가들 얌 랑노 사이다. 나 공화지 리서로하다. taruk subuh mula khosari taruk subuh sina miron bi hairi miron bi si kanano oidor mo have do ma video se yenga khaminar se sisu beron ga nawba mai ki video oidori ni admai miyeng taminar se mohoi ki reaction eminar se ma 학창 중함 리더우시. 뿡나 뿡나 하네.
ꯅꯣꯡꯁꯤꯁꯨ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯁꯨꯛꯂꯣꯏ ꯍꯦꯛ ꯂꯣꯏꯗꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦ ꯍꯛꯆꯥꯡ ꯈ꯭ꯋꯥꯡꯁꯤ ꯌꯥꯝ ꯅꯥꯏꯗꯧ ꯏꯃꯥ ꯏꯁꯥꯁꯤ ꯇꯟꯗꯟ ꯄꯥꯏꯕꯁꯨ ꯌꯥꯝ ꯇꯣꯏꯅ ꯇꯧꯋꯤꯅꯦ ꯍꯩꯃꯥ ꯃꯁꯨ ꯄꯥꯏ ꯇꯣꯏꯅ ꯂꯩꯔꯦ ꯂꯥꯛ ꯀꯥꯈꯠꯂꯣ ꯂꯥꯛ ꯇꯧꯔꯨꯅꯨ ꯌꯥꯔꯦ ꯂꯥꯛ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯇꯥꯃꯣ ꯅꯪ ꯅꯣꯡ ꯅꯤꯅꯤ ꯈꯛꯇꯪ ꯉꯥꯏꯔꯕꯅꯤ ꯃꯇꯝ ꯐꯥꯔꯛꯄ ꯍꯞꯇꯥ ꯐꯥꯗ꯭ꯔꯕꯅꯤꯅꯀꯣ ꯃꯤ ꯄꯣꯡ ꯂꯥꯛꯄꯗꯤ ꯌꯥꯝ ꯃꯣꯠꯂꯦꯅ ꯇꯧꯅꯤ ꯇꯤꯟꯊꯣꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯀꯩꯝ ꯈꯜꯂꯨꯅꯨ ꯂꯥꯛ ꯀꯥꯈꯠꯂꯣ ꯈꯔ ꯉꯥꯛꯇꯪ ꯐꯝꯃꯨ ꯂꯥꯛ ꯇꯥꯃꯣ ꯑꯩꯅ ꯌꯥꯝ ꯂꯨꯝꯃꯤꯟꯍꯦ ꯗꯥꯏꯅꯣꯁꯔ ꯌꯥꯎꯔꯕ ꯀꯔꯤꯅꯣ ꯑꯁ ꯐꯝꯃꯨꯁꯦ ꯍꯛꯆꯥꯡꯁꯤ ꯇꯥꯃꯣ ꯗꯣꯛꯇꯔꯅ ꯊꯥꯔꯛꯄ ꯃꯇꯝꯗꯣ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯈꯛꯇꯪ ꯉꯥꯏꯔꯕꯅꯤ ꯇꯟꯗꯟ ꯌꯥꯝ ꯄꯥꯏꯌꯦ ꯇꯥꯃꯣ ꯊꯕꯛ ꯑꯀꯟꯕ ꯁꯨꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ ꯃꯤꯔꯣꯜ ꯂꯩꯇꯦ ꯈꯣꯠꯇꯦꯅ ꯅꯪꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯅ ꯅꯪꯒꯤ ꯇꯧꯕꯗꯣ ꯊꯕꯛꯄꯨꯗꯤ ꯐꯩꯌꯦꯕꯣ ꯑꯗꯨ ꯇꯧꯕ ꯅꯁꯥꯗꯣ ꯑꯉꯥꯡꯁꯤ ꯁꯣꯏꯕ ꯈꯣꯠꯄ ꯂꯥꯛꯑꯒꯗꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯣই ꯑꯗꯨꯅ ꯇꯥꯃꯣ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯉꯔꯥꯡ ꯉꯍꯥꯡꯗꯒꯤ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯇꯥꯃꯣ ꯑꯁ ꯃꯀꯨ ꯃꯪ ꯑꯣꯏꯔꯝꯒꯅꯤ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯨ ꯀꯩꯝꯇ ꯈꯟꯅꯤꯡꯉꯥꯏ ꯇꯔꯦꯠ ꯁꯨꯕ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ ꯇꯔꯦꯠ ꯁꯨꯕꯁꯤꯅ ꯇꯥꯇꯣꯅꯦ ꯅꯥꯎꯕꯤ ꯁꯠꯄꯅꯦ ꯑꯗꯩ ꯇꯦꯟꯕꯤꯅꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯚꯤꯗꯤꯑꯣꯅꯦ ꯚꯤꯗꯤꯑꯣꯁꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯝꯃꯤꯟꯅꯔꯁꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯪꯕꯨ ꯒꯥꯏꯅ ꯍꯥꯏꯔꯤꯀꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯪꯕꯨ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ ꯀꯅꯥꯅ ꯁꯥꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯃꯣꯏꯒꯤ ꯔꯤꯑꯦꯛꯁꯟ ꯄꯥꯇꯤ ꯐꯥꯔꯝꯃꯦ ꯄꯥꯇꯤ ꯑꯗꯨꯝ ꯐꯥꯔꯦ ꯌꯥꯝꯇ ꯀꯧꯔꯁꯨ ꯋꯥꯔꯤꯗꯨ ꯁꯥꯟꯅꯒꯦ ꯃꯔꯨꯞ ꯄꯩꯁꯥ ꯏꯁꯤꯡꯂꯛ ꯁꯨꯔꯦ ꯃꯤ ꯊꯧꯂꯥꯛꯑꯦ ꯈꯔ ꯄꯥꯝꯃꯒꯦ ꯁꯤꯅꯦ ꯀꯩꯅꯣ ꯄꯥꯝ ꯇꯪꯂꯥꯏ ꯂꯧꯔꯥꯡ ꯁꯨꯕꯒꯤ ꯄꯩꯁꯥꯁꯤ ꯀꯃꯥꯏꯅ ꯇꯧꯖꯔꯕꯅꯣ ꯀꯥꯏꯗꯤ ꯂꯧꯔꯥꯡ ꯁꯨꯕꯒꯤ ꯄꯩꯁꯥꯗꯤ ꯀꯔꯤ ꯁꯨꯗꯅ ꯑꯩꯅꯕꯨ ꯇꯧꯗꯣꯏꯅꯣ ꯍꯌꯦꯡ ꯂꯧꯁꯤꯒꯤ ꯎꯔꯛꯄꯒꯤ ꯑꯃ ꯇꯧꯗ꯭ꯔꯗꯤ ꯆꯥꯕꯗꯤ ꯌꯥꯎꯅꯤꯅꯦ ꯅꯃꯥꯅ ꯑꯩꯉꯣꯟꯗ ꯂꯩꯕ ꯂꯩꯔꯦ ꯅꯠꯇ꯭ꯔꯣ ꯅꯆꯥ ꯅꯨꯄꯥ ꯁꯛ ꯊꯣꯛ ꯀꯩ ꯃꯥꯒꯤꯌꯣ ꯂꯦꯇ꯭ꯔꯤꯟ ꯀꯨꯝꯃꯟ ꯃꯥꯜꯂꯦ ꯂꯦꯇꯤꯟ ꯀꯨꯝꯕ ꯃꯥꯜꯂꯁꯨ ꯅꯆꯥꯅꯦ ꯏꯕꯨꯡꯉꯣ ꯅꯆꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯤꯕꯅ ꯀꯔꯝ ꯀꯥꯟ ꯄꯣꯛꯏꯅꯤ ꯁꯤꯕꯣ ꯀꯩꯅꯣꯕ ꯅꯪꯒꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯩꯁꯦ ꯉꯁꯤꯒ ꯊꯥꯅꯅꯦ ꯆꯍꯤ 15 ꯁꯨꯔꯕꯅꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯍꯦꯛ ꯇꯥꯗꯅ ꯄꯩꯁꯥ ꯁꯤꯒꯤ ꯏꯝꯕꯨꯒꯤ ꯁꯅꯥꯝꯇ ꯁꯤ ꯂꯥꯎꯗꯅ ꯁꯤ ꯑꯩꯁꯤ ꯀꯔꯤꯅꯣꯗꯣ ꯁꯤꯂꯤꯕꯔ ꯑꯗꯨꯅ ꯂꯥꯛꯇꯤ ꯅꯝꯅꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯗꯅ ꯁꯤꯗꯩꯗ ꯂꯥꯎ ꯕꯨꯡꯉꯣ ꯂꯥꯎ ꯅꯕꯣꯛꯀꯤꯅꯦ ꯃꯌꯨꯝꯗ ꯁꯤ ꯅꯄꯥ ꯌꯨꯝꯁꯤ ꯂꯩꯔꯁꯨ ꯆꯀꯣ ꯏꯕꯦꯝꯃ ꯅꯪꯅꯦ ꯑꯩꯕꯨ ꯅꯃꯥꯅ ꯆꯪꯅ ꯄꯣꯛꯑꯣ ꯆꯠꯇꯨꯗꯣ ꯍꯥꯟꯅꯅꯦ ꯍꯥꯏꯀꯣ ꯅꯠꯇ꯭ꯔꯒꯅꯦ ꯌꯣꯡꯉꯅꯤꯅ ꯍꯥꯏꯖꯁꯅꯤ ꯃꯥ ꯃꯥꯅ ꯑꯩꯈꯣꯏꯗ ꯌꯣꯡ ꯃꯥꯅ ꯌꯣꯡꯗꯣ ꯃꯦꯡꯒꯣ ꯆꯥ ꯂꯩꯔꯒ ꯊꯤꯕꯦ ꯇꯔꯦꯠ ꯁꯨꯕ ꯌꯦꯡꯈ꯭ꯔ ꯃꯇꯨꯡꯗ ꯅꯤꯄꯥꯟ ꯁꯨꯕ ꯑꯃ ꯂꯧꯈꯠꯆꯔꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯂꯧꯈꯠꯆꯔꯤ ꯅꯤꯄꯥꯟ ꯁꯨꯕ ꯑꯃ ꯂꯧꯈꯠꯆꯔꯤ ꯅꯤꯄꯥꯟ ꯁꯨꯕꯁꯤꯅ ꯁꯆꯤꯟꯀꯔꯅꯦ ꯕꯦꯔꯣꯟꯅꯦ ꯅꯥꯎꯕꯃꯩꯅꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯀꯣ ꯀꯗꯔ ꯇꯧꯔꯒ ꯀꯣꯏꯕ ꯍꯥꯏꯔꯤꯀꯣ ꯃꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯀꯗꯔ ꯇꯧꯔꯒ ꯀꯣꯏꯔꯤꯁꯤ ꯀꯅꯥꯅꯣ ꯅꯨꯄꯤ ꯀꯣꯏꯔꯤꯁꯤ ꯀꯅꯥꯅꯣ ꯀꯗꯔ ꯇꯧꯔꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨ ꯚꯤꯗꯤꯑꯣꯁꯤꯗ ꯌꯦꯡꯉ ꯈꯪꯃꯤꯟꯅꯔꯁꯤ ꯃꯤꯠꯌꯦꯡ ꯇꯝꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯅꯣꯏ ꯂꯥꯛꯑ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯆꯤꯟꯁꯤꯜꯂꯛꯑꯦ ꯀꯣꯝꯃꯤꯕ ꯍꯥꯏꯕꯨ ꯈꯪꯒꯥꯎ ꯈꯛꯇ ꯃꯉꯥꯏꯁꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯗꯥꯕꯣꯌꯥꯏ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯊꯣꯡꯉꯕ ꯅꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯩ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇ ꯁꯥꯟꯅꯔꯝꯃꯤꯁꯦ ꯊꯣꯡꯕ ꯌꯥꯗꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯍꯥꯞꯄꯝꯃꯕꯅꯦ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯅꯪ ꯇꯪꯒꯤ ꯑꯇꯩꯗꯤ ꯌꯥꯎꯗꯦꯀꯣ ꯑꯩ ꯇꯪꯒꯤ ꯂꯥꯛꯑꯣ ꯑꯩ ꯇꯪꯒꯤꯅꯤ ꯍꯥꯏꯅꯤꯅꯦ ꯅꯣꯏ ꯊꯣꯡꯉ ꯆꯥꯍꯧꯔꯣꯍꯦ ꯑꯣ ꯂꯥꯛꯑꯦ ꯅꯣꯏꯕꯤ ꯏꯟꯁꯥꯡꯗꯤ ꯀꯩ ꯏꯟꯁꯥꯡꯅꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯁꯛ ꯊꯤꯈ꯭ꯔꯕ ꯃꯥꯅ ꯃꯆꯤꯟ ꯇꯨꯝꯈ꯭ꯔꯕ ꯃꯥꯅ ꯀꯃꯥꯏꯅ ꯀꯣꯏꯈ꯭ꯔꯤꯅꯣ ꯁꯤꯅꯤꯗ ꯑꯩꯈꯣꯏ ꯃꯔꯛꯇꯒꯤ ꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯡꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅꯤꯅ ꯅꯪꯅ ꯑꯩꯅ ꯀꯣꯏꯒꯦꯅ ꯍꯥꯏꯔꯤꯉꯩꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯨꯜꯂꯛꯄ ꯑꯗꯒꯤ ꯊꯣꯛꯄ ꯊꯧꯗꯣꯛꯅꯦꯕ ꯋꯥꯈꯜ ꯈꯟꯕꯗꯤ ꯑꯩꯅ ꯍꯥꯜꯂꯦ ꯅꯪꯅ ꯍꯥꯟꯖꯔꯁꯨ ꯐꯣꯡꯗꯣꯛꯄ ꯑꯩꯅ ꯍꯥꯜꯂꯦꯕ ꯑꯩꯈꯣꯏ ꯃꯔꯛꯇ ꯀꯅꯥꯅ ꯍꯥꯏꯕ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯀꯣ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯅꯪꯉꯣꯟꯗ ꯊꯤ ꯍꯥꯜꯂꯦ ꯃꯁꯛ ꯊꯤꯈ꯭ꯔꯕ ꯃꯥꯅ ꯀꯣꯏꯈ꯭ꯔꯤꯁꯦ ꯅꯨꯄꯤ ꯀꯣꯏꯈꯤꯕꯗꯤ ꯆꯤꯟ ꯇꯨꯝꯗꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯏꯇꯥꯎ ꯍꯌꯦꯡ ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯆꯠꯂꯒꯅꯦ ꯑꯩꯒꯤ ꯌꯥꯁꯦ ꯁꯦꯝꯍꯜꯂꯦ ꯀꯃꯥꯏꯅ ꯇꯧꯔꯒꯅꯦ ꯅꯨꯄꯤ ꯍꯥꯏꯒꯦ ꯑꯩ ꯁꯥꯎꯅꯩ ꯑꯩꯁꯦ ꯂꯣꯏꯁꯜꯂꯦ ꯀꯗꯥꯏꯗꯅꯣꯝ ꯆꯠꯇꯧ ꯃꯥꯜꯂꯦꯁꯦ ꯀꯥꯏꯈꯠꯂꯛꯈꯤꯕꯁꯤꯅ ꯈꯪꯉꯧꯈꯣꯏꯅ ꯑꯩ ꯍꯥꯟꯒꯤ ꯂꯩꯕꯗꯣ ꯋꯥꯏ ꯑꯗꯨꯅꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯕꯥꯅꯤꯕꯣ ꯅꯕꯥꯅꯤ ꯍꯟꯗꯛꯇꯤ ꯈꯔ ꯁꯥꯎꯅꯤꯡꯉ ꯃꯥꯜꯂꯦ ꯏꯕꯨ ꯃꯆꯥꯅꯨꯄꯤ ꯗꯣꯂꯤꯕꯤꯁꯦ ꯑꯩꯅ ꯂꯞ ꯇꯧꯔꯛꯄꯁꯤꯗ ꯃꯁꯤ ꯃꯩ ꯆꯍꯦꯔꯥ ꯑꯗꯨꯗ ꯂꯩꯔꯦꯕ ꯆꯦꯟ ꯇꯠꯇ꯭ꯔꯤꯉꯩꯗ ꯆꯠꯂꯣ ꯆꯠꯂꯒꯦ ꯗꯣꯂꯤꯕꯤ ꯆꯠꯁꯤ ꯂꯥꯛꯎꯅꯦ ꯇꯠꯇ꯭ꯔꯤꯉꯩꯗ ꯆꯠꯂꯦ ꯆꯠꯂꯦ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯊꯣꯡꯉꯝꯃꯣ ꯐꯤ ꯁꯨꯔꯝꯃꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯣꯛꯂꯛꯈ꯭ꯔꯦꯅꯦ ꯍꯣꯏ ꯅꯪ ꯉꯁꯥꯏ ꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯁꯦꯠꯂꯛꯑꯕꯣ ꯑꯧ ꯁꯦꯠꯂꯦ ꯅꯤꯄꯥꯟ ꯁꯨꯕ ꯌꯦꯡꯈ꯭ꯔ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯌꯥꯎꯔꯒꯁꯨ ꯅꯆꯥ ꯅꯅꯥꯎꯅ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯒꯦ ꯑꯅꯧꯕ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ
mayamna adu phodi ngai biramu. Okay, thank for watching. Bye bye.